ꯊꯥꯡꯒꯣꯜ ꯃꯌꯥ ꯆꯥꯝ ꯅꯤꯄꯥꯜ ꯄꯥꯟꯕꯗꯨꯅ ꯂꯩꯕꯥꯛꯇꯨ ꯂꯧꯕ ꯃꯇꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯗꯨꯝ ꯁꯤꯖꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ꯫ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯌꯥꯛ ꯆꯥꯝꯂꯦ, ꯑꯣꯟꯅ ꯊꯣꯏꯅ ꯃꯁꯥꯗꯣ ꯈꯥꯡꯂꯦ꯫ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯖꯔꯁꯨ ꯃꯁꯥ ꯄꯨꯝꯕꯗ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯂꯩꯕꯥꯛ ꯂꯩꯇꯨꯝꯗꯨ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯐꯩꯔꯦꯟꯗ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯊꯧꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯊꯥꯡꯒꯣꯜꯗꯨꯅ ꯂꯧꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯧꯕ ꯂꯣꯏꯕꯒ ꯅꯨꯄꯤꯗꯨꯒꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗ ꯌꯦꯡ ꯃꯥꯏꯕ ꯃꯁꯛ ꯂꯣꯠꯄꯗꯨꯅ ꯃꯈꯨꯠꯇ ꯏꯔꯣꯏ ꯃꯆꯤ ꯑꯃ ꯄꯥꯏ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯆꯤꯗꯨ ꯅꯨꯄꯤꯗꯨ ꯇꯝꯅ ꯑꯣꯟꯁꯤꯜꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯪ ꯈꯣꯟꯊꯥꯡꯒꯦꯅ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯕ ꯊꯨꯡꯂꯕ ꯁꯛꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ, ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯇꯝ ꯆꯪꯖꯔꯁꯨ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯂꯣꯏ? ꯁꯣꯏꯗꯅ ꯄꯥꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯝꯕꯗꯨꯗ ꯁꯨꯃꯥꯡꯗ ꯌꯨꯡꯂꯤꯕ ꯎꯆꯥꯟ ꯃꯦꯔꯥꯗꯨ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯂꯦ, ꯑꯗꯨꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯇꯨꯃꯤꯟ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯈꯥꯎꯅꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯅꯤꯗꯨꯗꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯏꯉꯥꯡ ꯉꯥꯟꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯅꯤꯗꯣ ꯀꯤꯕ ꯄꯥꯈꯠꯄꯅ ꯃꯁꯥꯁꯤꯡꯗꯣ ꯅꯤꯛꯂꯦ꯫ ꯅꯨꯄꯥꯗꯨ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯔꯝꯗꯥꯏꯗꯨꯗꯅꯤ ꯁꯣꯏꯗꯅ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯏꯪꯕꯒ ꯀꯩꯒ ꯍꯥꯛꯊꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯂꯥꯎꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯛꯊꯤ ꯈꯟꯒꯦ ꯈꯟꯇꯣꯛꯂꯨꯔꯒ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯃꯆꯤꯟꯗꯣ ꯃꯦꯜꯂꯤ ꯀꯟꯅ꯫ ꯑꯃꯝꯕꯗꯨꯗ ꯑꯅꯤꯗꯨ ꯌꯦꯡꯉꯦ꯫ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯁꯤꯟꯕꯗ ꯉꯥꯏꯔꯤꯕ ꯁꯛꯂꯣꯠꯄ ꯑꯐꯠꯇꯕ ꯃꯥꯏꯕꯗꯣ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯏ ꯌꯨꯝꯂꯣꯝꯗ꯫ ꯊꯥꯡꯗꯣꯛꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ? ꯃꯤꯁꯨ ꯂꯩꯅꯗꯕ ꯌꯨꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯅꯣꯗ ꯍꯧꯖꯤꯛꯄꯣ? ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯀꯥꯟꯅꯗꯦ, ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯅ ꯐꯅꯤ꯫ ꯊꯪꯅꯕ ꯈꯨꯟꯁꯤꯗꯅꯤ ꯑꯩꯅ ꯆꯠꯀꯗꯕꯁꯨ, ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯋꯥꯠꯂꯦ ꯇꯪꯈꯥꯏ ꯑꯃ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯗ꯫ ꯑꯗꯨꯅ ꯑꯩ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯀꯥꯟꯅꯗꯕꯗ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯆꯕꯨꯛ ꯂꯥꯟꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯟꯕꯅ ꯆꯨꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯉꯥꯏꯍꯥꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯒ ꯁꯛꯈꯪꯗꯕ ꯃꯥꯏꯕꯗꯣ ꯑꯃꯨꯛ ꯃꯥꯅ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯟꯕ ꯀꯣꯟꯊꯣꯡꯗꯨꯒꯤ ꯋꯥꯡꯃꯗ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯎꯔꯝꯕ ꯎꯆꯥꯟ ꯃꯦꯔꯥꯒꯤ ꯃꯩꯉꯥꯜꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯑꯗꯨꯃꯛ ꯇꯥꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯃꯐꯝ ꯍꯦꯛ ꯇꯥꯏ꯫ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯥꯏꯕꯗꯨꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯑꯁ, ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯏꯇꯥꯎ ꯂꯨꯈꯣꯏ, ꯀꯔꯝꯅ ꯍꯥꯛꯊꯤ ꯈꯟꯈ꯭ꯔꯤꯅꯣ ꯍꯥꯏꯕ? ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯥꯈꯠꯂꯨꯔꯦ ꯏꯇꯥꯎ, ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯣ꯫ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ ꯏꯇꯥꯎ, ꯑꯗꯨꯕꯨ ꯑꯃꯝ ꯑꯊꯦꯡꯕꯗ ꯇꯧꯔꯤꯕ ꯃꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯏꯇꯥꯎ꯫ ꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯔꯥꯏꯕ ꯑꯃꯇ ꯅꯠꯇꯦ꯫ ꯃꯍꯥꯛ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯇꯣꯞ ꯇꯣꯞꯅ ꯂꯩꯖꯔꯕ, ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯊꯋꯥꯏ ꯑꯃꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯂꯩꯕꯁꯦ ꯈꯪꯈꯤꯕ ꯊꯣꯛꯂꯣ, ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯩꯈꯣই ꯃꯥꯒꯤ ꯈꯨꯠꯇ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ? ꯍꯤꯡꯂꯦꯅꯁꯨ ꯈꯜꯂꯣ, ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯏꯇꯥꯎ, ꯃꯥꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯛꯄꯗꯨꯗ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯦ ꯂꯥꯏꯕꯛꯇꯤ ꯂꯩꯕ ꯖꯥꯠꯅꯤ꯫ ꯍꯣꯏ, ꯐꯔꯁꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯁꯦ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯦꯜꯂꯁꯦ꯫ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯁꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯍꯤꯡꯁꯦ ꯐꯅꯁꯨ ꯁꯥꯡꯂꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯤ꯫ ꯀꯩꯗꯧꯅꯤ, ꯑꯃꯝꯕꯁꯤꯗ ꯈꯣꯡ ꯊꯥꯡꯗꯣꯛꯂꯨꯔꯁꯨ ꯏꯕꯥꯅꯤ ꯅꯥꯇꯩꯗꯤ ꯆꯥꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯑꯃꯨꯛ ꯇꯞꯅ ꯃꯤ ꯂꯥꯏ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯒ ꯀꯩꯒ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯏꯪꯕꯗꯨꯗ ꯃꯁꯥꯁꯤꯡꯗꯣ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯇꯨꯝꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯆꯦꯠꯅ ꯊꯃꯣꯏꯗ
lam kon ba laibo chetna ningduna le lukhoisu mangol jawsu matik chawba ibudo khana chawba bangpure taibang na pari ekhodi surga chaba pangalna wana talga imung pubane aduna awana tadi tahan binu aiduna ahing aduda lam kon ba laiduna leiba laisang adomda mamai do onduna khoiram lame anido mitna kongsingna amambaduda lel makhol ama taba yate mana thangkale amamba marak aduda phaglang ahobaduda kana kana lai haiduna amumuksu yeng mallaba yumdugi sumsarba yumbi singdugi manungdagina sumna yumbi manungda chabagi makholsu leptana tare somdana kamdaure athengba hengsida makhoina leriba amanba yumsigi makha thangbada tera pambi ama hawi khong macha amaga tainana hairiba tera makhongsi heloi tariki yathokpamne itattatan haini mamangaida thengna mamna halakpa mi kaya heloi uknabadagi ngauduna chatpa layok tingmuk tawbagi chaban thadokpamne hairiba tera makhongsiga yumsiga aduma irap lamnadana le mi sukaya tadaba yumdong phuk oina tawe swaise tera makhongsiga yumsiga oina tawe yumsigi sagaiba phaglang ahobadagi hek yengbadasu irai laina hektamak uba phange tera pambi makhongsisu nakentha yening tha anigi langol langdai sanarakpada tera sisu akangbu una khara karigumdana yang hanglaba masangak ta oina aduma machi langna long long duna le unou mel chongba mapa khara ama haibe yening tha nakentha anigi apunba soklolamani nuksitna sitpagi wakat padangna hu lawba makhol ariba cheina loirpa anoubu cheina lakpa matam asida maning tamle khongbalu panda hobo pangkhukla singdo lengling chale makhol singsi tasilurga nido manakung thangkatuna bamna pangsada makhoina thokpa masagale akibana amumuksu ningnik law asumna tawringe tanja dudamu nasik makhong mapa dudagi nupi amana imagi bungo nuksiba nangbu kaida laige imagi nakta lao asumna khontangi na hairakpa anido manana tare thuk lawe mitke yengne amambaduda amuksu sirol tongnare khajik mihuldo mafum tarambado amuk hojikti mihuldo changa chingumnare mihuldo dak dak chonge anido tumin jibon wari chane kai nigebo ita tawre sina aikoina lakribasi yam kana lapo oidre ngasai turel mapal nasik makhongdo irap lamnadre hoini da ahing sida law khongbi nupi amagi makholse icham chamba nupi dinate hainabi nasik makhongdugi nupi mama dune ahing sida mana tatana kauribase masa nupa dune hoi soidre ita adu hoini ita akhoi dinga saidigi cheli sidi ayu jikta bab tarale yam lapadi oidre akhoi na lerise ayu jikta bab tare akhoi na leribe yumse salamgi mi leinadraba tera makhong mayagi mina changba kinaba yumduni as peleda ngasigi hingsiti kamdawni ta karibu kiningai lege haina bina sik makhongda sikhibi ibethogi thawaina ini memcha amadi magi macha nupi memigi mathakta laman khumkhradudi aduta sunate ini memcha gi thawai mirelo soidin oirangani hojikta sakangdaba maiba mana pharaga pukhibado ita nang hairido soidin chumbo oigani adudi ta hojikti yumsigi manungda karichu akiba thoina leiraro masida kari chingni ngai lerige ita laithokpadi chumde tarai tarai yumsigi makada changjafam loba changlaklabani mikup nawam singna leichi ta hoi tera makhong sichu mina haina ba ma leidune nangchu khanglonguni da hoi ta khangi yare adugi wado makata na panaroshi asumna ni do tumin nakong maya duda muru muru wari sane chanan hekta hauna sabadi nate asumna wari do tumin na sanare tanja dudamu turel mapagi
nasik makongi nupido teng thana hoina kappagi makoldo amuk tarakle aduga kamna kamna asum nairi imagi bungo sanamatum icha bukai de lege icha ki maikei ta bu yengbada palem na mawi bi aiti waba na phe lawe imana ko busi tardi nang amukta sida leire haidana hoi ma haidana pakhum amtadi pira udana asum nu pisina kaungang ngang le amu kap kap tun hairi imadi kaithelda nangi ngamuk lebe chatlinge nangdi leirumdre namanaba nasum namanaba lakta tinkhibra kadai de lege imagi bungo nangbu aina kaubu staradi hoini mani haibagi pakum amtadi pirao ima yamna ware ne pari ima ware asumna nupise kaungang ngang le turel khongbalduna nukchina ithak ipai hongna sitle tanja aduda nupiduna kappagi makholdana maikai chalai khangdana loina sandoi asumna nupichinda kappa angang amana makhoine leiba yumdugi mathakta jinga amanbadudagi laure ima ai sida leire tera makhung manaki amanba yumduda asi harga angang duna khonthang yengna laurule asumna angang nupa macha amana yam nangna yumthak adudagi khumlakpaduda nido masado humang ana pikang tumin mana kongmayada oh soidre sida leredana nasik makongi nupi dugi hainabi macha dusu hoine ta jinga banba mathak sidani mana khumlaido natrane ta hoine ta magi makholdi yumthak lomdagini taraklido asumna nido mamituna amammaduda yumdugi mathakta karibu tarokadabano haiduna yankhatli tanja aduda amanba yumdugi mathakta mi chatpadongna tawba mamga mamle krong krong laurba jinga mathak aduda mi chatpa manbagi khong thangbada jinga do phamdarakpa manbagi akut atong naibadongna tawre anido wangang ba thokidre mathakta makholdu tarabada ngasai makhoibu tanarkiba nasik masadagi phalauna chongthakiba nupa machado soidana oramgani haidana masada faurame khudong thiba amagi mathangda khudong thiba ma ngasigi numitida khallubada nido chaning chamang chamnadre haujing namu kari tawrpa khallubada angang macha amana nok noktuna yumthak aduda muk muktuna chatpa manbagi mahungdongna tawba manbado aniduna manada tari babna sagatpa haigadra wakalna lamsinduna khalli haigadra tayunaba saktamne aniduna lakshiliba angangduna muklaga khwanga melaga chatle haibagi mongni makhoine khallibase angang nupa machaduna ima ai sida leire haiduna haujita pakhum pikhibaga mamado nasik makhonglomdagi machabu loruni haiduna praprap lai asumna lakpada tera makhong mapadu yaurakle tera mapadu lansilakpa matamda ahingduda mamadugi thawaidudi tera mapadu lal machagi nakta makhong adu thangduna chatpa ngamdre masadu phajin punjin badongna leiba manbama masadu faurule masadu kongoi thori mana phajilaga mapadu lanthokla chatpa yaru haibagi matagu thachinduna leire asumna mamaduna chatpa yadana ina kaungnana tera makhongduda leibudu angangduna jinga manba mathaktagi ingangana ure mamana awaba fibamda leibado yengba ngamdaduna mahak hujikti mamagi mate pangluni haiduna chenchilakle aduga mamagi khudang pairaga angangduna soro soro laktuna maning halaga chingi asumna chingbadagi angangduna mamabu awafamda tagadabadagi kalle amadi mamado leng otpa yaragle mama machanido amuk yengnargale mamaduna koilaw lawe sagudaba karamba sahumno sapuno aingonda yeliba aigi khongtangda khurau thangliba aina kaidaukrage aina kari akaiba chatkrage asugyam yeliba asugyam khurau thangliba loiba naide natik leiradi aigi mangdale pulaw aiga bayongna se adudi natana lona tumin aibu kai hobudi yaro asi harga
ꯇꯦꯔꯥ ꯃꯈꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯣꯏꯅ ꯂꯥꯎꯔꯤ ꯑꯉꯥꯡꯗꯨꯅ ꯃꯃꯥꯗꯨ ꯊꯦꯝꯖꯤꯜꯂꯤ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯣ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯌꯥꯝ ꯂꯥꯞꯅꯗꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡ ꯐꯥꯠꯇ꯭ꯔꯁꯨ ꯑꯗꯨꯃꯛ ꯏꯉꯥꯟ ꯉꯥꯟꯅ ꯂꯣꯏꯅ ꯎꯏ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯅꯤꯗꯨ ꯎꯕꯗ ꯉꯛꯇꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡꯁꯤꯅ ꯆꯠꯅꯤꯡꯕꯗ ꯃꯅꯤꯡ ꯃꯈꯥ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯒ ꯀꯔꯤꯒꯤ ꯃꯃꯥꯁꯤꯅ ꯉꯝꯗ꯭ꯔꯤꯕ ꯍꯩꯅꯕꯤ ꯅꯥꯆꯤꯛ ꯃꯈꯣꯡꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯍꯣꯏ ꯍꯥꯏꯕꯗꯤ ꯇꯥꯈ꯭ꯔꯦ ꯀꯁꯥ ꯑꯉꯥꯡ ꯐꯠꯇꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ ꯃꯥꯗꯤ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯆꯠ ꯑꯃ ꯇꯧꯒꯦꯇ ꯉꯝꯕ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯃꯌꯥꯏꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯤꯕꯅ ꯃꯆꯤꯟꯗ ꯐꯥꯎ ꯀꯤꯕꯗꯒꯤ ꯄꯟꯅꯗꯦ ꯃꯁꯥꯗ ꯃꯩ ꯆꯪꯗꯕ ꯑꯉꯥꯡ ꯃꯈꯜꯁꯤꯒꯤ ꯃꯁꯥꯗ ꯑꯁꯥꯕꯒꯤ ꯃꯅꯤꯜ ꯃꯆꯦꯠ ꯑꯃꯗ ꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯑꯅꯤꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯤ ꯍꯧꯗꯣꯡ ꯃꯃꯤꯠꯇꯧꯅ ꯂꯥꯎꯕ ꯑꯃꯨꯕ ꯑꯅꯤꯈꯛꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯝ ꯉꯥꯟꯅ ꯎꯔꯤꯕꯗꯣ ꯁꯣꯏꯗꯅ ꯑꯉꯥꯡ ꯐꯠꯇꯕꯗꯨꯒꯤ ꯃꯃꯤꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯉꯥꯡꯗꯨꯗꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯊꯣꯛꯏ ꯊꯝꯃꯝꯕ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯒꯠꯍꯟꯕꯗꯧꯅ ꯑꯃꯨꯛꯁꯨ ꯇꯧꯏ ꯃꯃꯥꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯔꯛꯇꯦ ꯃꯃꯥꯗꯨ ꯃꯆꯥꯅ ꯊꯦꯝꯅꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯦ ꯇꯦꯔꯥ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯅꯥꯆꯤꯛ ꯃꯈꯣꯡ ꯂꯩꯕꯗꯣꯝꯗ ꯑꯉꯥꯡꯗꯨꯁꯨ ꯈꯪꯏ ꯇꯦꯔꯥ ꯃꯈꯣꯡꯁꯤ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯟꯁꯤꯟꯗꯨꯅ ꯆꯠꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯝꯂꯩ ꯃꯁꯤꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯝꯆꯠ ꯍꯝꯐꯣꯏꯅꯕ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯁꯨ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯊꯥ ꯐꯥꯗꯅ ꯁꯤꯈꯤꯕꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯥꯕ ꯑꯃꯗꯤ ꯊꯣꯟꯕ ꯀꯁꯥ ꯍꯥꯏꯕꯗꯨꯅꯤ ꯃꯁꯥꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯌꯥꯏ ꯁꯨꯅ ꯌꯥꯎꯔꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯑꯉꯥꯡꯅ ꯇꯔꯥ ꯆꯥꯛꯎꯝꯗ꯭ꯔꯤꯐꯥꯎ ꯃꯤꯠꯅ ꯎꯕ ꯂꯥꯏꯗꯤ ꯂꯧꯅꯕꯒꯨꯝ ꯇꯔꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯇꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯇꯦꯔꯥ ꯃꯈꯣꯡꯗ ꯅꯠꯇꯦ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯏꯅ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯅꯕ ꯂꯩ ꯑꯉꯥꯡ ꯆꯥꯎꯝꯕꯗ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯉꯥꯒ ꯆꯥꯛꯀ ꯇꯣꯠꯄ ꯆꯥꯗꯨꯅ ꯅꯍꯥꯟꯈꯩ ꯂꯥꯏ ꯑꯣꯏꯕꯗꯣ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯄꯤꯕꯨꯡꯅꯨꯡꯗ ꯂꯩꯅ ꯂꯩꯅ ꯁꯤꯕꯅ ꯃꯍꯥꯛꯇꯤ ꯂꯥꯏ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩ ꯂꯝꯂꯩꯃ ꯇꯔꯦꯠꯁꯤꯒ ꯑꯃꯔꯣꯝꯗ ꯃꯃꯥꯒꯤꯗꯃꯛ ꯃꯨꯛꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯗꯤ ꯈꯜꯂꯨꯕꯗ ꯑꯉꯥꯡꯁꯤꯅ ꯃꯃꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯉꯥꯡꯁꯤꯅ ꯇꯦꯔꯥ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯑꯃꯨꯕ ꯑꯅꯤꯗꯨꯅ ꯑꯃꯟꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯇꯥꯏꯕꯪ ꯑꯍꯤꯡꯕ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯂꯝꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯨꯛꯇꯣꯛꯀ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝ ꯑꯃꯟꯕ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯅꯤꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯐꯠꯇꯕꯗꯨꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯑꯃꯗꯤ ꯅꯨꯡꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗꯨꯅ ꯇꯨꯃꯤꯟ ꯆꯠꯈꯤꯕꯁꯦ ꯑꯅꯤꯗꯣ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯔꯝꯗꯕꯗꯣ ꯈꯔ ꯐꯔꯦ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯃꯃꯥꯒ ꯂꯣꯏꯅꯅ ꯑꯉꯥꯡꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯅꯥꯆꯤꯛ ꯃꯈꯣꯡꯗꯣ ꯌꯧꯅꯕ ꯒꯝ ꯒꯝ ꯆꯠꯈꯤ ꯑꯅꯤꯗꯣ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯕꯗꯣ ꯈꯔ ꯐꯔꯦ ꯑꯅꯤꯗꯨꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯤꯗꯒꯤ ꯇꯦꯔꯥ ꯃꯈꯣꯡ ꯂꯝꯂꯩꯃ ꯇꯔꯦꯠꯀꯤ ꯌꯥꯊꯣꯛꯐꯝꯁꯤꯅ ꯎꯀꯜ ꯑꯃꯗꯤ ꯑꯣꯏꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯎꯀꯜ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯀꯝꯗꯧꯕ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯂꯣꯏ ꯑꯅꯤꯗꯨ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗ ꯂꯥꯏ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯦꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏꯒꯤ ꯃꯁꯛ ꯃꯁꯥ ꯂꯣꯠꯄ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗ ꯃꯍꯥꯛ ꯀꯣꯛꯁꯦꯠ ꯑꯃ ꯁꯦꯠ ꯏꯪꯈ꯭ꯔꯕ ꯂꯝꯇꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯅꯥꯛꯇ ꯆꯔꯩ ꯐꯤꯉꯧ ꯁꯦꯠꯂꯒ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯂꯥꯛꯑꯦ ꯉꯁꯥꯏꯋꯥꯏꯗꯤ ꯆꯔꯩ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯈꯨꯠꯇ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯂꯩꯕꯥꯛꯇꯨ ꯌꯨꯝꯒꯤ ꯁꯥꯏꯖꯜ ꯑꯃꯗ ꯊꯦꯠꯆꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡ
ꯃꯥꯅ ꯆꯦꯜꯂꯛꯄ ꯐꯩꯖꯣꯝ ꯑꯃꯨꯕꯗꯣ ꯍꯣꯡꯗꯣꯛꯂꯒ ꯍꯟꯗꯛꯃꯨꯛꯅ ꯑꯉꯧꯕ ꯑꯃ ꯁꯦꯠ ꯂꯦꯡꯌꯥꯟ ꯑꯃ ꯌꯥꯟ ꯀꯣꯛꯁꯦꯠꯅꯔꯒ ꯂꯥꯛꯄꯅꯦ ꯑꯋꯥꯡ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯗꯅ ꯂꯐꯨꯅ ꯁꯧ ꯁꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯍꯧꯔꯤ ꯄꯨꯈ꯭ꯔꯤꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯂꯣꯠꯄ ꯃꯥꯏꯕꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯐꯝꯊꯔꯦ ꯃꯈꯣꯡ ꯑꯅꯤꯗꯣ ꯌꯥꯟꯊꯔꯒ ꯏꯁꯤꯡꯅ ꯃꯈꯣꯡ ꯈꯨ ꯑꯅꯤꯗꯣ ꯊꯦꯡꯅ ꯂꯨꯞꯂꯦ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯃꯩꯗꯣ ꯂꯣꯏꯔꯦ ꯍꯥꯏꯖꯕꯇꯅꯤ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯨꯗ ꯍꯧꯖꯤꯛꯁꯨ ꯄꯨꯝꯆꯤꯛ ꯆꯤꯛꯏ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯩꯇꯦ ꯑꯍꯤꯡ ꯃꯃꯩꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯂꯐꯨ ꯃꯈꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯤ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯝꯕꯗꯒꯤ ꯃꯁꯛ ꯂꯣꯠꯄ ꯃꯥꯏꯕꯗꯨ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯨꯞ ꯍꯥꯏꯗꯨꯅ ꯏꯪꯈ꯭ꯔꯕꯗꯨꯗ ꯑꯗꯨꯃꯛ ꯂꯨꯞꯄꯤ ꯑꯁꯨꯝꯅ ꯏꯁꯤꯡꯗꯨ ꯍꯦꯛ ꯂꯨꯞꯄꯒ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯨꯗꯤ ꯃꯀꯣꯛꯇ ꯌꯦꯜꯂꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯀꯣꯛꯆꯦꯠ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯗ ꯃꯥꯏꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯁꯤꯡꯗꯒꯤ ꯏꯔꯨꯞꯄꯒ ꯐꯥꯎꯒꯠꯂꯛꯄꯗ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯣ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯅꯤ ꯏꯁꯤꯡꯗꯒ ꯇꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯕꯨ ꯎꯗ꯭ꯔꯦ ꯃꯥꯒꯤ ꯀꯣꯛꯆꯦꯠꯇꯣ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯑꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯆꯦꯠꯇꯨꯗꯤ ꯋꯥꯔꯤꯁꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ